आयन थिंख्रबा लालहौलुप अमना सेलगी डिमांड का मरी लेनना किम एजुकेशनल सोसाइटी खांगबोक के फाउंडर टीएच इबोमचा फादुना पुख्रबा मतुंग हातोकलगा हुंदोकलंबगी मायोक्ता जेएससी ना ngasi ayuk pung 6 tagi tang 5 gi ayuk pung 6 fawba kawkiba pung 9 gi Thoubal district general strike Houkhre mehada siga mari leinana achumba langla langjil puthokpiyo haiduna JSC na khangabok ki tongan tongan ba clubs organization sing amadi masing yamlaba mairabai bi singa khutsamnaduna ngasi nungthil khangabok new market ta mifam pangtokduna general strike lauthokibani ngasi ayuk pung 3 lom tabadagi hauna masing yamlaba khangabok ki miyam thoknarakduna national highway 102 Imphal More lambi gi khangabok ta lambi thingki miyam aduna wangbal khangabok bazar amadi arong thongda lambi thattuna laikhibana chathok chasinda chauna apanba oinaki tongan tongan ba security puba gari singsu koiraga chathanki bannasiga mari leinana JSC na koina chatuna wangbal wangjing khangabok athokpam amadi Thoubal na jingba mafam singda thong hanglamba dukan singsu thong lol hanki ngasi dagi hauna Thoubal district ta chathariba pung 9 gi general strike asigi matangda JSC against the killing of TH Ibomcha Singhi ko convener Khundrakpam Nabachandrana haikibada masana masabu lalholup amagi miyoi singni haijaba singna TH Ibomcha bu faduna pukhraga hatpiram liba asi kari maram gino haibadu party aduna athuba matamda sengdokadabani hairaduna karigumba sengdoraktaba taragadi khangabokta leiriba club organization sing amade maira paibi singna party adubu boycott tawgani haiki JSC na chathariba general strike manung asida party ki side tegi mari leinaba singda paukhum amata piraktaba taragadi TH Ibomcha bu faduna thamlamliba party adugi kemta khangabokki apunba maira paibi club amade miyamna chatuna wari sanarugani amade langla langjin fangdriba fawba asiba hakchang lokhiroi haiki panba yabadi laikhidraba khangabok awang laikai digi kim educational society khangabok ki founder TH Ibomcha chahi 35 apokpa laikhidraba amusana sastri asi June 19 da fakraba matung June 18 gi ayuk pung 3 lok tabada lelong chajing gi laisang hiden gi mafam amada asi bhakchang oina fangkhibani rensang gi damakta phabi khiba Sri Thokom Ibomcha Singabu mathong maram khangdana hatpagi langlang jin pibidana hokhiba tang 18 da mufam hatolaga thambiramba ase kari maram gi halibano ma hatpagi langlang jin kari maran gi no haibado hairiba party asina athugu matamda sengdokpiu amadi party asi kariguma sengdoktragadi khangbu village asida leiriba club organization sing amadi maria paibi singna matam chupagi oina boycott tawba haina ngasa ban manungda mari leinadaba amadi masida problem oigadaba lakhu khudingmak JSC khangbu amadi sigriba sigi JSC gi maikai di amadi khangbu maira paibi group na matik chana thengnagani haibo